Hidak maming mitlamda uramba nungsi maithong khanghodana mangkhirami kanano yekhaiba pirakhiba aihak sauning lai mele kaidongi thorae ikhang he khanghodana tunglomdagi nupa amana ibu korokhi satlai thoktuni yengthoknai urai matam kuina ukhidraba marup ama ahanbada hauna khonglakpa kargi horol makhon takhibani matungda gari khamduna inakta leramle Dr. Bijoy gari manungdagi noglai makhut tingthorai aina magi makhutpu oktuna sokle ngakna khumki hojikta yumdagi thorokpane nangbo nahan bakai manungnumda leikhi haina tai em kam tambadi loraba natro magi wahang aina khumgadawriba pawkho khenaba kharadi yamna chauna leire haisingna amadi nokphet tawraga magi mapaw lawningduna hangi Bijay nahakpu kamdoribagi doctor tambar loraba natro lore thabakare aina phagi oina laknaki hidak maming kharadi sinpha pure hidak maming Dr. Bijoy nokthorakle hairakhi Lesing amamukti sinpha pure sagatpagi khong hambagi ipai hoba kok ngawbagi heart sonbagi aina nokshanki thamoi kaibagi di madugina sekbai kalai doctor gi hida atei di sungna bhonari Manipur gi doctor nongmu masing yam khalakli aheiba kaya heitaba kaya aphauba kaya phaudaba kaya ayambana yamdrabada asamba nabagi hidak maming di khangnei sinpha punai aruba naba thengnarabadi mapangi lamda satlu khulai leite haiduna pautak pibadi hainei makhoini yenge thejinduna layong nainage haibadi pangna tade karino tamnaruriba khulai adu sakara sinadi leibiba yadabra Mapanda satpa ngamdaba aigumba lairabadi aikhoi swaida adum lanba tabane TV thungkiba aigi ipa layeng onabadagi lay ingkholda leirang leiman chankhibani hidak mamingdang simpha punaba doctor singna yengba ngamkhidriba karigino Manipur gi maming chatlaba sanagi takaman phanglaba doctor kana amatana hidak amatangi formula puthokre habase na kongda tajadri Miram gi doctor na sunglaga puthorakpa hidak amatu matang thabadi lam yauna hainaba ngakdani Manipur gi doctor kar tongba ina khunba imungi onpot yamna ungadaba nupi luhongba phangani haibaromda tamnabu oina tawrabra aina lan khibale rabasu ngakpigani terapai mahidagi oirabasu I khaknaba maitai maibagi hidak adugumba matangdi sunglaga puthokpiyo Aigi mahusagi maru ngasina Dr. Bijoy Kangla Sahargi maming chaliba thikadar dukandar amadi sanjau pairaba Kuljit Singhagi masanupi nonibala phangkraba matungda kari hidak sungbagi thabak paikhatkre mahak yamna lairik phakiba satrani mahakna nongma doctor tamba satlamdaida hidak sungba ngamba doctor adugi thak phauba tamningi haikibani nangna mahausa mangkiba hidak sungbagi laboratory di kamdokre mana mahausa gi ofam adu nangdi koramji Dr. Bijoy na makhatare lairaba leba asida asa udre maitei pai pu amadi maibana siznaramba mana masingi hidaktagi afaba kharadi puthokpa yabani phanadi thizale paikhatpadi ngamdre aina hodabiyo maitei thum langthrai nungsi hidakna pukwai chenbagi pharaba hidakni haibadi aisu khangjare nangdi doctor gi hidak sadre aina nokphe tokduna khommi aidi naba sangde asi hairaga wa thaidoktuna hangi atai lairi nangbu angang kya surabage mana ani sure amasu tha sure aina phagi tauki hidak sungdrabasu amadi sunglidana afaba nasa semnamo lebak asi phakadhansi
Vijayna hanglakhi. Nangbu neta oirabro? Oirakpa yai. Sagolban Kendragi mihut ama. Nokminnai ibani yamna nungsina tinakhiba marupni. Ngangningba ngangnabada khak saunakide. Mayumda kaya iyumda kaya samin thakminaduna loinarammi. Thak manadrabadi nakna tinaramba marupsu lapthoknabagi matam lai. Mahakna Dr. Tamba satkibadagi unakhijabani. Dr. Bijoy. Thangwaiban Khuyathongdagini. Maga noni balaga luhongbagi bartan phangki. Potpangsen natraga zipkar pangba ngamdabana satkidabani. Khangjinadana leiba taki kuirabagi tungda unabani. Magi punsigi pau lawba loire. Nungairi awa nungaigi mapau yaude. Aigi thainagi nungsiraba marup asida aina tamgadaba aigi punsigi paudi karino. Satragi laibak. School amagi, class amagi, phal pareng da phaminariba satra singgi punsi amasung laibak tongan-tongale. Poloida amatamanade. Sanglaba lambi amada marathon lamjen cheliba sanaroising makok mathang. Lamthongpham yaudana lehobasu yaudaba natte. Phal pareng amatada phaminaduna lakiba satra manga. Amana metric lankhidre. Dukan phamki. Amana kerani oikre. Amana driver, amana police, amana sor badamas. Migi laibak angpani. School college tagi kaina khraba matungdadi unarabasu kongnadaba kayani. Karigi thak khenaba lakpadagi. Ngak inaraga toknai. Phal pareng amagi satra adungaigi marup Bijoy. Doctor oiduna car tongnaga lakni. Aina khongna hotnari. Amanba file ama pairi. Khalloidaba thabakki interview yawba satli. Sahi kharagi tungda khenaraba mahigi thak. Technical education na khunai amagi leibak amagi maruiba posangla. Maitei masasingna doctor, engineer asitabu tamnabu hotnai. Khanbiraktaba kayasu sen donation tawraga tamnai. Sarkargi leingak suklidi makhoina paiba ngamde. Mathakta Miramsa IAS officer loisang kudingi makok oirari. Marak-marakta reserve amasung kotada phawrokpa singmi silinausing yaurai. Technical education nataba asomda watnaba suphabani. Aigisu mangama leirammi. Chartered accountant oige haiduna bikam tamlubani. Oikhidre. Maitelon tambinaba oza oige hotnari. Punsigi amasung laibaki wani. Thoina ningba kairufam leite. Nate, hojikpu kada yaudoino? Thinjaramu haibro? Yaure, adum lehorage. Yaure habadi kadaidano? Ikaw kawe, mele, nangbu thawuk pairabro? Municipality da lakpani. Aina haisingna khumki. Thabak amma kanna honari. Era, thabak tawdribra ne? Tawdri. Oirakpa yai, chairman. Aina, aigi marup asida minamba taki. Thabakki interview yawba satlibani haiduna karamna khumgani. Bijoy nolakle. Oh, chairman tanabiribra. Oibiyo, wanomba laksake. Sahar si luna thambina buhanabiyo. Lambida mai thanbiyo. Aina su phagi tainabu oina paukhum piki. Nangondadi uku piroi. Ainabu sauki mi oirabadi sahar si sahar oiraroi. Adudi kari oigani? Konung. Konung anoba ama semge khalle. Imphal sahar haibasi muthatlaga Kangla sahar haibadi phajaroidrane. Kangla sahar phajaine nangi wakhaldo. Bijoyna karino ama khangning ningsinglaktuna khanghodana wakoi ama thelai. Ngaikho mele BK Singsu natraga Singsubam Binoy Kumar haibasi kanano nang khangbra? BK Singsu. Aina ngaihak khaluraga khomi. Maming takre.
Masak ukre. Wari su sakre. Kadaida? Kaidaungay? Sok lising mga samapan humpumapan. September ki tang kun humdoy gi numidang amamba marakta masana masabu masak talami. Sahar si magtadani. Nangsu magi party ro. Mahaksu kangla sahar semguni aiduna kaino matawri haine. Kaino ma haibadi. Nanga BK Singsuga thengnakrabra. Thengnakre. Unakre. Yamna singnebi. Nupado. Aingonda magi photo ma yauri. Yengera. Hojiksu yauri bro. Kadaidagi phangi? Yauri. Brickcase Masadagi dahobani. Dr. Bijoyna magi brickcase hangduna se maraktagi photo adu aingonda pirai. Aina lauraga munna ngahak yengi. Nisingnabu hotnai thodok ama. Nangsu mabu support toriba mira. Sen kyadi pikre. Hera khilphagi tarono. Mi takini. Mahak underground unit amada Rajniti na yumpham oiba party ama samgali haibadi tare. Mahak matik chaba lusingba mu oiba yabagi magun leiba nupani. MALLB ni. Nangna uliba photo asina aina ukiba saktam maduga kharadi khane. Mahak police ne hairami. Police ki dress hele. Kusu musuk mui. Mamai sami. Photo asidana masak phajai. Mamai samdi. Misak amadi honorable ningi. Mamai sami. Kuchu mui haiba. Dr. Bijoyna ngahak khallaga hanglei. Adudi aigi yumda sansilakkiba nupa adu kanano. Nangi yumda sansilakkiba haiba. Kaidaungay karamna. Nangna hairib sok lising amaga samapan humpumapan September ki tang kun go humdoi gi ahing adu maktadani. Curfew thamgraba saharda CRP na nongmai round kya kapkibadu kautridana. Kautri. Karamna bu kaugani. Ahing adu ai punsigi tamthiraba ahingni. Phare satharo nangi wari. BK Singsu makhongda nongmaina pale haiduna ai yumda khangudana sansilaki. Aina nongmai maru lothopiki. Nongmani ni yumda lotki. Nupi ama yaubra. Bijoyna mamit langkhalai. Nupi maga loina duna yarakte. Adudi nupa adu BK Singsu natte. Mitop amana BK ki maming waiba oiramgani. Mitop amana magi maming waiba. Karigi mabu mapung phana namthanaba amadi asobo maral kya sizilaga phajinaba sarkar da thorang ma tawri haiba sare. Hojiksu mahak kurot loli haina su tare. Haibadi mahak lalauba mu oikrabra. Oiramba yai. Mafam matamgi phibamna. Aina asi hairaga wa loisinaba haiki. Phare warisi yamna nungairi. Matung unarasi thengkrani yoro. Aina khudang gari yenglaga thengkhiba ubada makhataki. Aisu lehorage. Phare yaukrage. Nongmana khoigi yumda koithorake. Aina lakano. Ai yum tekre. Phagi tawnu lakani. Sale dudi bye. Dr. Bijoyna makhut haiduna bidai piramlaga car thaukhirame. Aina magi car bu munna yengduna lebhawi. Urakhi gari number 8130 loinana BK Singsu bu ningsingluraga khalai. Hey school phal nangna puthorokpa tungi yumbi kya gi marakta larik yauna hairaba BK Singsu gi punsi amasung laibakta kari tamliba. Aina lauki. Bijoy photo korome. Nanga dum bai horo kana bulakani. Aina pukning desingna rai. Dr. Bijoyna BK Singsu gi photo bu aingonda kari biramlibano. Bijoy su KRP unit ki member am oikrabra. Aron Banupi. Dr. Bijoy ki gari number MNS 8130. Aina khutta pairiba file thuna makalam lauthokuna isilawi. Ambassador Mark 3. Atyamasu ki
कार नंबर प्लेट असी उरुरगा खंहौदना निंगसिंगलई नुपी अमा थौदोक अमा नुपा अमा कार असी डॉक्टर बिजोय ओइरमद्रे असेंगमा मपु एजुकेशन डायरेक्टर मनिहार साहेब की मंगोंदगी डॉक्टर बिजोयना अनिसुब खुथांग ओइना लौखिबो ओइरमबा ताई मनिहार साहेबना कार असिदा हापलगा अहिंग अथेंगबदा पोखिबा नुपी मागी कनानो सिंगनादुना लैखिबो वाफमनि निसिंगलक्ले डिलक्स होटल की अहिंग डिलक्स होटल अक्टोबर 2 1969 पौना कैथेल की डिलक्स होटल यामना ममिंग चटपा अमदी स्टैंडर्ड लैबा असौ असांगी साफम थफम लेखफम ओइरमे असौ असांगबा ओइदबा इशु थेंगना थेंगना अदुम फमखी अैगी मरुप कयागा वारेम थौरेम गांगनादुना लेनखी असुमना निमित अदुमसु निमिदांगी सिनेमा लोइरक मतमने अै अमसुंग अैगी मरुप खरगा होटल मखादा लैरिबा कमन डाइनिंग हॉलदा इकोई कोइना फमदुना कॉफी थकलमे पाखंग ओइबगी वारी कयासुनी इखंग खंगौदना मनिहार साहेबना दलाल मथक्तगी मसक मतौ फजरबी नुपी अदु कोलगा गुमथरखी हाइफेतंग येंथोकलुबा मित्येंगदा उरखी नुपी अदु ममित उइरी उइरी मसा अदु इरेक लेक्थै फिजत फिरोल मोंग कायरे अैना अैगी मरुपसिंगदा इंगित तौदुना येंगहले तुमिन तुमिन येंगलगा ngahak wari saba lepki manihar sahebna mamai luklap tawraga prap prap mapan thoki nupi adu aina yamna toina ukraba leisabini mamingsu khangi radesna manihar gi nupi dinati aduga matau kalamna hotel da karamba matamda lektharam liba aina singnarai thunamak phuk hogatuna matung inaba oina mapan da thorai dari da leptuna yenghawi होटल ममांग खामदुना लेरंबा कार अमदा मनिहार साहेबना नुपी अदु फ्रंट सीट तोंगहलगा मखादा ngathu thengthuduna gari अदु थौखिरमी मखा पांगना gari maningi maingalda uhowe MNS 8130 अहक हंजिलाई होटल मनुंगदा हानगुमना मरुप मपांगसिंग फमिनकी तुमिना वाखल क्या खलमी थैदोकना नुंगाइदबा फाउरे करीगी नंगी नसल नसेरा सहर असी नोंमु नोंमुगी जावखलकले नोंपोक नोंसुप सावखलबा लैबाकी मम्मी सिंगलैपाक असिदसु यौरकले मैतै नुपीगी लम यौना फजरबा फिदम मिदना उरिबा नुबिदांग होटल की थौदो करीनी हाइना पाउदमगनी होटल बॉय रामू संगसिलै टेबल दगी कप प्लेट लौथोकले अैना खुदोंग चाबा लौदुना हंगी रामू हौजिक थोकिबा नुपी नुपा अनिदो यु थकिब्रा रामूना नौफेतौना खमलै मथकी रूम नंबर 7 दा थोंग लोसिलगा युसु थै सो मखुनगी अहोबदसु उरै करी उरै मरुप अमना मरक थलै रामूना नासोन पिकना खमलै फमुंगदा पुन्ना हिमिनके अैना हंगी नान मखैसु लाकब्रा यामना तोइना लाए रामूना असी हाइरमलगा कप ग्लास पुरगा चथोखरे अखोइसु सेल्फी थोकलमलगा थोरखी अैना मैनेजर साहेबता फागी तौरमे तामोगी होटल से अनौबा आइटम खरा हावकलेने मैनेजर नोफे तौरे अचौबा डायरेक्टर साहेबना तौबा थबकनिना यादबा याददुना तौबनी नुपीदो कैदौबा दामो अमोटपा नुपी नते मनिहार साहेब की अरोनबा नुपी अतोंबिनी ngahak yu thaktuna pothajarambani nupi yu thakpi namduna pithakpa sala atai di hogrebo manager na phak phak no lai aini khalai thong lon khraba ka manunggi aron manupi phongna leisabi saduna chatliba kaya karamba kanagi yumda mau nobi oiruge khaliba